India की Agritech and Allied Service to winning award fangkraba Plant Remedies Private Limited na puthokpa product ni Kaal 38, Kaal 58 and Kaal 80. Launa hunkraba amadi lingkraba matung suknagi numit kunni shukraba di siyenabada phauda asokpa amat lehande. Hagup Kakthum chindumbi ising amadi kangfal da hauba phaugi variety nattaba napi makhal khudingmaktagi irai laina manghanba ngamlaba hidak makhal amani Kaal 38, Kaal 58, Kaal 80. Dose amadi sinabagi mo law sangam amada liter 35 chanwa pamari changna kapi gadabani ising liter 35 da Kaal 38 natraga Kaal 58 asi ml humpu hapi gani amadi Kaal 80 asidi powder oina lakpa maramna ising liter 35 da 80 gram hapi gani natraga har ut natraga lengoi da law sangam amada 500 gram asi totlaga laina chaithokpa yai Akupa marol gidamak AR Agro gi pijariba contact number 9077717133 da call amadi WhatsApp ki khuthangda paw fawbirau